Mayam punamakpu Eril Khuman Taramna Okchari. Ngasi mayamgidamak Narvik haiba war movie ma uduna laksari. Movie si 2022 da release tawki. Movie si IMDb da 10 gi manungda 6.6 ki rating phangi. Rotten Tomatoes da chama gi manungda chama phangi. Aduga Google users na 76% gi like pinaraba movie ni. Movie si director na Erik. Aduga movie si producer na Adders. Movie si main hero corporate gunner top te gi saktamda Martin Eggesbø. Aduga magi nupi Igrit top te gi saktamda Kristine Hartgen. Makhoi ani gi machanupa Ole top te gi saktamda Cristoph Gelfert. Corporate gunner top te gi mapa Eslak top te gi saktamda Stick Henrik Hope. Major Skirt Omdal gi saktamda Henrik Mestad. Mayamadudi movie si gi wari da laksarake. Movie asigi ahanba maktada lanmi sipai battalion lama matam kuina Norway gi state kayada posting taruraba matungda ngasi Narvik haiba sahar amada transfer amuk tharai. Sipai sing aduna jahaz tongduna lakpa matamda karino manamama nammi hainei. Lakliba sipai sing asigi marakta movie asigi main hero corporate gunner top tesu yauribani. Gunner na oyar manamni makhoi Narvik ki hi thangpham yore. Mikup aduda sipai sing adugi captain na makhoi loina kem da satnaba hai. Gunner di mafam aduda leithaduna lehawi. Aduga makhoi gi captain da mahak suti loge hai. Captain na karigino hangi. Gunner na ngasi asi aigi chanupa Ole gi mapok numit ni hai. Captain na suti loge haiba yaraklamde. Makhoi loina kem da satnakhrabani hairi. Mikup aduda makhoi gi major na corporate ahing nongyai da lakna bohono hairi. Gunner na makhoi gi major da thagachari major hairamlaga mahak magi yumda machagi sanapot lama leiraga halai. Hai mayam, ngasi day mayam da India gi khwaidagi phaba masana most play gi matang da haijaramgi. Ahanba register tawbada 200 rupees phangbigani. Most play da jili si sano aduga hapta khudingi iPhone 16 Pro Max phangba yabagi khudong chaba lobiyu. Aduga reference khudingi 1200 phangani. Aduna mayam download tawsilo kana basibu lobi ho. Aduga casino amadi avatar dagi 10% ki cashback phangani. Masidagi 50% commission phangbiyu. Aduga sale yamna tanbiyu. Masida deposit amadi withdraw tawbusu yamna laina phone pay google pay da bank transfer tawduna yamna thuna laina lawthokpa yai. Aigi comment da link asi hapsaravani. Mayam sanabiro aduga kanaba sibu lobi ho. Gunner gi nupi Ingrid part time oina makhoi gi manak nakpada leiba cafe amada thabak tawi. Gunner na magi nupi da malak le haibagi khangan balai. Ingrid magi nupa Gunner na magi mangde leplambatuda yamna harawi. Maramdi makhoi ani matam kuina unadravani. Mikup aduda Ingrid ti mana tawriba thabak sing adu thadokpa yadaba matang haibadu oirami. Ingrid German gi lon su khangi. Gunner na ma kichalomda leramage haina ingit tawsilli. Mafam aduda Germany amasung England animakka Norway gi makok maru oiba singa meeting ama tawrami. Meeting asigi maramdi Norway da iron ore marang kaina phangi. Germany amasung England gi industry gi ore asi Norway da gi lawi. Meeting loraba matungda Ingrid ka Gunner ga unai. Ingrid na magi nupa Gunner da nangbu shuti phanglabra hangi. Gunner na magi nupi da aikhoi ngasi sahar asida transfer tawrle. Mikup aduda cafe adugi manager na Ingrid ta thaba ingkhang loisinaba hairi. Ingrid na magi mapuroiba Gunner da angang dinang lakle haibasi tabada yamna harauzarani. Gunner na madi kaida leire. Ingrid na mapanda babaga leibani. Gunner na magi nupi da Ingrid ai horen ahing nongyai da handoribani. Ingrid na nang chalamo ai thabak singse loiraga laage. Gunner gi mapa sing khaiduna leirami. Aduga magi masana singdubu khunjilami. Gunner gi masanupa mapabu ubadagi baba hina kauragi sinsilli. Gunner na magi masanupa da mana ngasai leirakpa sanapol adupi. Gunner gi mapa na Gunner da nangbu kamdorige nungairibra hangi. Gunner na nungairi. Gunner matam kuina masabu uba phangudraba tungda ngasi uba sida maga masaga ngahaktang loinaba phangbasida mahak aduki matik nungaijarami. Gunner na yumda Ingrid po halak pangai. Ingrid yumda halakle. Gunner gi mapana masunupa si tumle haina kada pusinki. Makhoi ani matam kuina unarudravagi tungda ngasi unaba sida yamna nungai na pulami. Masidagi Gunner di ahing nungyai da hugatle. Mikup aduda makhoi gi khuladuda bom pokharakpagi mukhon su tai.
Bom pokhaiba gi makhol asibu taabadagi Ingrid so haugalakle. Gunner ahing nongyay aduda mahaki yum adudagi makhoi gi base camp tana satli. Mahana lambida thorokpada makhoi gi senior officer amaga thengnei. Gunner da senior officer colonel na mahana chatli basi makhoi gi sahar asibu kannabagi damaktani. Makhoi gi leiba jahasing adu asok apan nangle. Makhoi ni sum lakpada makhoi gi lanmi singa German gi lanmi ga mukna duna position da aim lona duna leiramle. Gunner na magi mamanaba mada aigi nongmidi kaida leirage hangi. Mamanaba duna kimda lehorabani. Norway gi lanmi major na colonel da sargi order ngaribani position da leinare. Colonel na withdraw haina laurai. German gi officer ama mayai chabuk ta sangsilakle. Norway gi colonel su mayai da sangsilli. Magi maningda major na matung inai. Colonel na kadai dano hangi. Major na sargi tung inaribani. Colonel na nate ithanda dum chatke. German gi Nazi officer na aikoina Norway gi sahar kudimak control tawrabani. Makhoi loina surrender tawhalo. Colonel ga German gi officer ga yanare. Makhoi surrender tawre. Major amadi gunner khoi gi sifai kangbu dudi surrender tawba pamlamde. Colonel na sahar si aina mahi langhanba chakhanba ngamloi. Santi de yanare. Major di masibu yaningde. Maramasina makhoi German singna train tungduna lakadaba lambi da oina satli. Masidagi silasi English mail ama Ingrid ta sangjafam lawba sanglai. Ingrid na English mail adubu sangjafam pibire. Adubu mikup aduda German gi sifai singna Englishman singbu thirai. Nakalamadana gunner khoina asum lambi da lakpu matamda German gi sifai khara thengnei. German gi sifai singna Norway gi lanmi singda laklibadu lepna bahai. Adubu Norway gi lanmi singna chatpadi lepte. German gi sifai na nakhoi sahara si thadoktuna chatpagi ayaba pide. Major na karigi German sifai na nakhoi gi barrack singda hanakro. Major na aikhoi march tawna khravani. Asumna heramaga makhoi makha tana dum chatki. Nakalamadana Ingrid ta sangjafam lawduna leiriba Englishman sing adu yamna pakhatli. German sing amuk lakadra hai. Haibaga tawbaga mikup aduda German gi sifai na thong thilai. Sibai sing aduna sanglakpaga Ingrid na good morning sangsinbirao coffee semle. German sifai sing adu ngaihak ko yengi aduga chatki. Ingrid na Englishman sing adu lot libadudagi puthorai. Englishman lamana makhoi lot pa yaba mafam zaba mafam leigadra hangi. Ingrid na ngaihak khallaga chinglom da khangpok sang amadi lei. Ingrid na makhoi yumda halakpa matamda gunner gi mapa pochei lusinduna lerami. Aduga mahakna Ingrid ta aikhoi sahara si thadoktuna chatpa tare. Ingrid na gunner di kamdowa mapana mahakti hana mangjongna na leiramagani. Ingrid na Norwegian gi lanmi sing surrender tawkhre. Mapana nang gunner na surrender tawgani haina khanbra. Nakalamadana Norwegian lanmi singna chatkibadu Nordan thong yore. Masidagi silasi saharadugi misam praja sing saharadubu thadoktuna chatlage haina saharadugi hi thangpham maduda chatli. Adubu German gi sipai singna saharadu thadoktuna chatke haiba yade. Haiba yadaba nupa amadi hatoklaga isingda thadaduna thammi. Nakalamadana gunner na pothaduna leiringai makha taba sipai amana gunner da major na dombu unaba pami hairae. Gunner ga major ga unare. Major na gunner da mafam adugi thong adubu bom pokhai halaga thadatnaba hai. Gunner ga mapa ga call tawna wari sanai. Mapa na gunner da nangbu kadai da leibano hangi. Gunner na Nordan gi thong maya da lei. Mapa na adudi Sweden gi tane na duramagani. Gunner na hoi mapa na mafam adu da train la ani. Aduga maduda Olega Ingrid ka suyawgi bani. Major na call adubu thamalle. Aduga gunner da nangi timpuro aduga nakhoina yamna thuna bom fit tawro. Gunner na aikhoi gi trail hana laklaba matungda tawgadaba natabra hangi. Major na natte yaroi German sing laklani. Mikup aduda makhoi gi sipai amana mi lakpagi makhol tai hena lauroi. Masidagi Norway gi sipai sing position da leinare. Adubu gunner na makhoi sidi misam praja ngaktani. Major na misam praja sing adubu mateng pangbiru haina makha taba sipai singda yathang tawi. Lakliba misam sing adugi marakta gunner gi nupi angang su yauribani. Gunner na magi nupi da bom pokhai dore thong asi yamna thuna lantho o haina magi masanopa bu pamlaga seli. Gunner na magi nupi da train di kari tawrage hangi. Magi nupi na German singna handalen yorokpa dawai da khame. Gunner na makhoi hauji kadawai da lehoge. Magi nupi na khangde aikhoi silakpa matam adudadi makhoi station da lehoribani. Gunner na magi nupi angang da trek asigi mapa laga satkro. Nakhoi tanel asi hek lanthokpaga
Sweden yauravani. Magi nupi Ingrid na nangdi. Talak aduda Major na Gunner bu bom pokai hanaba kauroi. Gunner na lanmi oirubani na magi mathau da satkre. Aduga magi nupi angang na Sweden lom da satkre. Gunner na Nordal thong adugi ahum suba makhong aduda bom fit taunaba kakhatli. Nakal amadana Gunner gi nupi Ingrid na masanupa bu thu na salo haina singduna pui. Adubu masanupa Olena mahak mapabu thadoktu na satpa ngamloi. Mapabu ngai kisi hai. Mama Ingrid na napa na khoida yamna kanna hairakibaduni. Mahak aikhoigi matungda soidana lakani haina. Ole mama na haibadubu taate. Mapa na leihodiba maikai aduda maning handuna sienkhre. Ingrid na machabu tanei. Ole di mafam amada phamlaga mapabu ngai tuna leirami. Gunner na thong aduda bom fit tawtuna leiringai. Major na Gunner da Corporal khara thujilo haina laurai. Gunner na thong adudagi likhatlaga German gi sifai sing laklabra haina yenglui. German gi sifai sing aduna Gunner da numai kapsilai. Gunner na bom gi maina mahaki mamanaba sifai ani dalang thakre. Aduga mahaksu kumthaba horai. Gunner gi mamanaba sifai ani duna bom gi maina da mai chukre. Masidagi makhoi gi Major na pulap maningom da halo haina lawi. Gunner di thong adugi makha yona kumthadri maramdi mahakna kumthage tawba matamda German gi lanmi singna numai kapsilai. Maram asina mahak nongmai na paloidaba mafam amada lotono lei. Adubu German gi lanmi singdi mahakna leiriba thong adugi mapa adu landuna chatpa hore. Mahaki mamanaba singna bom gi maina adu sukhrabani na mahakna kumthaba loidringai bom adugi maina adu sulosilakle. Bom adu haibadi pokhairakadore. Gunner da masibu ubadagi mahak kumthaduna leirabadi oiraroi haibasi khangduna mahak mafam adudagi songthai. Mahakna songthaduna makhada tabaga bom adu pokhairai. Aduga nakalamadana Gunner gi masanupa Olena mapabu laklaroidra haina mamada hangi. Mamana pokhumpiba nangdringai German sifai sing laktuna makhoina ngasai landuna lakhiba thong aduda amuk handuna pure. Haibadi makhoi Sweden lomda satpa yadre. Makhoi gi Narvik shahar aduda amuk puduna lakpa tare. Gunner gi nupi Ingrid na thong aduda satpa matamda thong adugi makhada Norway gi lanmi khara German gi sifai na pharaga torture tawbadubu ui. Ingrid na makhoi gi lakminaba German gi sifai aduda makhoi sibu kaidoribano hangi. German gi sifai aduna makhoi lanpha ngaktani. Makhoi punishment phanglagadabani. Makhoina thong asibu bom pokhai hantuna thadatnaba hotnaramlibani. Gunner na maning leithroppa matamda magi nupi angang German sifai singa loinaduna thong adu da satpa ure. Aduga Gunner gi nupi Ingrid na lanmi singa adu da yenglakpa matamda mahaki nupa Gunner yoromle. Gunner na magi nupi da upai leitana yenglaki. Mikup adu da German gi sifai na kadai da yenglibano haina kaushili. Gunner gi nupi Ingrid madubu yengba ngamde. Mastagi silasi German gi Major ga Narvik shahar sigi DC amaga lon fauna dabadagi Ingrid na German gi lol amadi Norway gi lon translate tawi. German gi consul amada Ingrid na aigi nupado Nordan thong da phahori. Mahaki punsigi da makhanbada ai akiba phawi. Ingrid ta German gi consul aduna aikhoi bu adomna wakhal lan na khalle. Adugumba sing adu aikhoina tawba pamde. Tasengna hairagadi German gi Nazi lan misingna shahar sigi misingbu hatlaga tantholaga lamunba pamba natte. Makhoina pamlibadi supna tangi shahar sida phangliba iron ore singa sibuni. Tasengna hairagadi shahar sigi mi singa siga German lan mi singa yeknaba natte. Makhoina yeknabani haina khalibasi English masa singa sibuni. Haibadi England. Ingrid na adubu mahak Nordan thong pokhai hanbada yaurure. German gi consul aduna phare ai general daitiga madugi maramda wari sarage. Maru oiribadi nangi nupagi ming khangdri. Ingrid na Gunner topte kaubani. Masidagi silasi Ingrid ka cafe da thabak tawminaba mathinde Ingrid ki yumda lai. Matam aduda Ingrid ti wakhal phumbang na duna leirami. Mathinde na Ingrid ta chana thaknaba pot khara pi. Aduga mamangi room number 503 da leiramba Englishman sing aduda pibiru hai. Ingrid chatti chatningdravani adubu mahakna sangjafam pibiru rabani na chattaba nungaidre. Mahak Chingi khangpok sangda laikhiba Englishman sing aduna chana thaknaba pochai thinba chatli. Masidagi silasi Narvik shahar aduda lairiba German gi jahaz sing aduda England na bom thadaduna thugaiba horokle. Gunner gi family mafam chaba mafam amada changsinduna lotli. Mafam aduda atopa makhoi gi yumthangnaba misingsu makhoi ga leiminarami. Masidagi silasi Gunner gi nupi Ingrid na German gi officer gi kada phi thinba satpa matamda officer adu ka adu da leiramdre. Masidagi Ingrid na officer adu gi upu phaktuna yengba matamda makhoi gi sahar adu gi German gi map khara leirami.
Ingrid na madubu lotuna leiriba Englishman singaduda madubu yenghalli. Englishman ahal lamana Ingrid pu thagatli. Masidagi Ingrid mayumda halaki. Ingrid na makoigi yum change haina tawba matam maduda German gi lanmi amana ngaikho haina laurai. Ingrid pakhatli maramdi mahaki bekta ngasagi map adu yauribani. German gi sipai lanmi duna Ingrid ki ID hanglai. Ingrid na magi ID dubu sipai du dapi. ID dubu ubadagi sipai aduna ithak thongba singi order ni warobi ganu chalo yarani. Ingrid na mahaki yumda changsilak patalak aduda England na makoigi yum thangnabada bom thadarai. Ingrid tusilli mahakna hogatlaga yengba matamda makoigi yum thangnaba amadi mai chaklaga leirami. Ingrid mahaki masa leiba karomda sensilli adubu mikup aduda mafam aduda bom tasilai. Ingrid asok apan karisu yahaude masanupa olebu kauduna koithi mikup aduda machanupa ole ai sida lei haina tapna hairai. Ingrid na changshinduna yengluba matamda machanupa ole u makha amada leirami. Ingrid na masabu setna konchinjai. Masidagi silasi hapta mari leiraga Narvik ki ungi singa mada ulai. France amadi police haibadi Poland buni. France amadi police ki sipai lanmi singna North amadi South tagi German gi lanmi singda attack tawba horai. Masidagi silasi gunner khoi mamangda phakiba sing amadi nauna pharakba sing German gi sipai singna thabak suhali. Gunner khoi German gi post sing chingduna chatli. Maduda makhoi gi mamanaba amadi wamandana lekthaduna tusilli. German gi sipai amana nongmai gi rok singlaga hogalo natravadi kapthoklani haina tamka tawi. Gunner na maga singminasi haina wakhal thogat piduna mamanabadubu hogalhalli. Asumna makhoi lakpasina German gi kem yore. Mafam aduda German da France amadi Norwegian gi lanmi sing punsinduna German da attack tawsilai. Gunner gi mamanaba ani mafam adudagi chennaba hotnabada German gi sipaina nongmaina kaptuna hatli. Mamanaba haliba sipai aduga Gunner ga namduna phunai. Sipai aduna Gunner da nongmaina kapke haina tawba talak aduda France ki lanmi laktuna German gi sipai adubu nongmaina kaptuna hatli. Masidagi mafam aduda leiramba German sipai sing tumna hatokle. Gunner na nongmaina kaptuna hatokhiba German sipai amagi furit ki pocketa humjilaga magi nupi gi photo yaubra haini yengi. Matam aduda sipai adugi nupi gi photo yorami. Madu ubada Gunner wakhan nungairamde. Mafam aduda Gunner khoigi major adusu lanthingnaba yorami. Gunner na mahak Narvik sharda yamna thuna hanba pami haina makhoigi major da hai. Masigi maramdi mahaki nupi angang singbu ningsinglakpagi ni. Tasengna hairagadi mahak sirubadagi halakpa haibaduni. Adubu makhoigi major na makhoi mafam adugi singsang aduda leiriba German gi sipai lanmi singda makha tana lanthingnakigani hai. Gunner na kayam sangna karam kan phauba. Major na aikoina singsang asida leiriba yeknaba German singbu loisilaba matam adu phauba yamna thuna loisingani aikoida France na mateng pangli. Aduga South lomdagi police singna yamna kanna takhalakli. Gunner leplambadagi khuru kunthai aduga mahak yumda hanba pami hai. Major na hoi aikoi lalasi hana thingnami nakhisi. Gunner na ai khangde mak haujik phauba hinglamkhigadra. Major na thajaba thamu aikoi Narvik shahar aduda soidana lepluradabani aduga nangna nangi angang singbusu soidana uragadabani. Aduga mahak matam madudadi maning makha tamna shahar aduda leijaragadabani. Aikoina aikoigi ima leibak asi amukta free ohensi. Asumna hairaga Gunner bu Major na pukning thogatpi. Masidagi silasi hapta ama leiraga Narvik shahar aduda German gi mathakta England singna bom gi lan tawsilai. Maram asina shahar adugi Norwegian singsu German singsu asiana asok apan nanglammi. Ahingama German gi mathakta England na bom gi nong susilai. Matam aduda Ingrid na relief camp amada magi masanupa olebu konbiduna tumlammi. Mafam aduga yamna naknaba mafam singda England na bom gi nong susilai. Bom pokhairakpa khuding Ingrid khoina leiriba mafam adu niki. Ingrid khoina leiriba relief camp adugi angang sing bom pokhairakpagi makhol amadi nikpaduda yamna kanna kapnarai. Ingrid na magi masanupa oleda yengluba matamda masa yamna kanna nungairamde. Masidagi Ingrid na masanupa olebu lalak aduda German gi consul adugi manakta pui. German gi consul aduna aikoigi lanmi masing thingamdana asok apan asiana yaure. Makhoi sing asibu leyengnaba honabada haujik doctor sing thabak yamna chilli. Ingrid na aina nakhoigi thabak tawdabra. Consul aduna hoi ai khangi
ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯁꯤ ꯀꯃꯥꯟꯗꯔꯁꯤꯡꯒꯤ ꯑꯣꯔꯗꯔꯅꯤ ꯊꯣꯛꯂꯤꯕ ꯏꯁꯨ ꯑꯁꯤ ꯂꯥꯟꯃꯤꯒꯤ ꯃꯤꯂꯤꯇꯔꯤꯒꯤꯅꯤ ꯏꯟꯒ꯭ꯔꯤꯗ ꯀꯞꯄꯤ ꯃꯆꯥꯕꯨ ꯀꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯏꯟꯒ꯭ꯔꯤꯗꯅ ꯃꯆꯥꯕꯨ ꯀꯟꯕꯤꯅꯕ ꯖꯔꯃꯟꯒꯤ ꯀꯣꯟꯁꯜ ꯑꯗꯨꯗ ꯆꯤꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯏꯪꯂꯤꯁꯃꯦꯟꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯛꯊꯣꯛꯏ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯆꯥꯕꯨ ꯖꯔꯃꯟꯒꯤ ꯗꯣꯛꯇꯔꯅ ꯂꯥꯌꯦꯡꯕꯤꯔꯦ ꯑꯁꯨꯝꯅ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯏꯟꯒ꯭ꯔꯤꯗꯀ ꯀꯦꯐꯦꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕꯤ ꯃꯊꯤꯟꯗꯦ ꯏꯟꯒ꯭ꯔꯤꯗꯄꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯏꯟꯒ꯭ꯔꯤꯗꯇ ꯃꯊꯤꯟꯗꯦꯅ ꯏꯪꯂꯤꯁꯃꯦꯟꯁꯤꯡ ꯑꯗꯨ ꯐꯥꯈ꯭ꯔꯦ ꯀꯃꯥꯏꯅ ꯐꯥꯈ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯊꯤꯟꯗꯦꯅ ꯏꯟꯒ꯭ꯔꯤꯗꯀꯤ ꯃꯆꯥꯕꯨ ꯗꯣꯛꯇꯔꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯝꯕꯗꯨ ꯊꯦꯡꯅꯔꯦ ꯃꯍꯥꯛꯅ ꯀꯗꯥꯏꯗꯒꯤ ꯗꯣꯛꯇꯔꯅꯣ ꯍꯥꯏꯅ ꯏꯟꯒ꯭ꯔꯤꯗꯇ ꯍꯪꯉꯤ ꯏꯟꯒ꯭ꯔꯤꯗꯅ ꯃꯆꯥꯕꯨ ꯀꯟꯕꯤꯅꯕ ꯖꯔꯃꯟꯁꯤꯡꯗ ꯏꯪꯂꯤꯁꯃꯦꯟꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯃꯊꯤꯟꯗꯦꯗ ꯍꯥꯏ ꯃꯊꯤꯟꯗꯦ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯗꯣꯝꯗ ꯃꯁꯤ ꯊꯣꯛꯂꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯗꯣꯝ ꯀꯝꯗꯧꯕꯤꯒꯅꯤ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯁꯤꯗꯒꯤ ꯁꯤꯜ ꯑꯁꯤ ꯅꯣꯔꯖꯦꯟ ꯑꯃꯗꯤ ꯐ꯭ꯔꯦꯟꯁ ꯄꯨꯟꯗꯨꯅ ꯖꯔꯃꯟꯁꯤꯡꯗ ꯑꯁꯨꯝ ꯂꯥꯟꯊꯦꯡꯅꯔꯛꯄ ꯑꯗꯨꯅ ꯑꯔꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯁꯤꯜ ꯑꯁꯤ ꯎꯠꯂꯛꯏ ꯖꯔꯃꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯒ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯆꯤꯡꯈꯠꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯏꯟꯒ꯭ꯔꯤꯗꯇ ꯖꯔꯃꯟꯒꯤ ꯀꯣꯟꯁꯜ ꯑꯗꯨꯅ ꯏꯟꯒ꯭ꯔꯤꯗ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯤꯡꯗꯨ ꯒꯟꯅꯔ ꯇꯣꯞꯇꯦ ꯀꯧꯕ ꯅꯠꯇ꯭ꯔꯥ ꯃꯥꯒꯤ ꯃꯤꯡ ꯑꯩꯈꯣꯏꯅ ꯔꯤꯃꯨꯚ ꯇꯧꯔꯦ ꯏꯟꯒ꯭ꯔꯤꯗꯅ ꯂꯤꯁꯇꯣ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏ ꯂꯤꯁ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯒꯟꯅꯔ ꯇꯣꯞꯇꯦ ꯌꯥꯎꯔꯝꯃꯤ ꯏꯟꯒ꯭ꯔꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯅꯨꯄꯥ ꯑꯣꯂꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯀꯦꯐꯦ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔꯁꯨ ꯂꯩꯔꯝꯃꯤ ꯏꯟꯒ꯭ꯔꯤꯗꯅ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯒꯟꯅꯔꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯀꯞꯂꯒ ꯍꯥꯏ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯏꯟꯒ꯭ꯔꯤꯗꯄꯨ ꯊꯦꯝꯕꯤ ꯑꯗꯨꯒ ꯏꯟꯒ꯭ꯔꯤꯗꯇ ꯅꯪ ꯁꯍꯔ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯑꯩꯅ ꯍꯥꯏꯅꯕꯤꯒꯦ ꯍꯥꯏꯅ ꯏꯟꯒ꯭ꯔꯤꯗꯇ ꯍꯥꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯩꯁꯥ ꯈꯔꯁꯨ ꯏꯟꯒ꯭ꯔꯤꯗꯇ ꯄꯤꯕꯤꯔꯝꯃꯤ ꯏꯟꯒ꯭ꯔꯤꯗꯁꯨ ꯃꯗꯨꯕꯨ ꯄꯥꯝꯂꯝꯃꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯑꯣꯂꯦ ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯝꯒꯤ ꯃꯤꯅꯁꯨ ꯃꯍꯥꯛꯄꯨ ꯌꯦꯡꯁꯤꯟꯕꯤꯔꯦ ꯃꯔꯝꯗꯤ ꯖꯔꯃꯟꯁꯤꯡꯗ ꯃꯍꯥꯛꯅ ꯏꯪꯂꯤꯁꯃꯦꯟꯁꯤꯡꯒꯤ ꯂꯩꯐꯝ ꯇꯥꯛꯊꯣꯛꯈꯤꯕꯒꯤꯅꯤ ꯒꯟꯅꯔ ꯍꯤꯡꯂꯤ ꯑꯗꯨꯕꯨ ꯁꯤꯔꯦ ꯍꯥꯏꯅ ꯄꯥꯎ ꯂꯥꯟꯅ ꯇꯥꯔꯕꯅꯤꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯥꯀꯜ ꯑꯃꯗꯅ ꯅꯣꯔꯋꯦꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯥꯟ ꯉꯝꯕꯒꯤ ꯐꯤꯔꯥꯟ ꯆꯤꯡꯈꯠꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯥꯡꯗꯨꯅ ꯂꯩ ꯒꯟꯅꯔꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯣꯇꯣ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯐ꯭ꯔꯦꯟꯁꯀꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯥꯁꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯁꯤ ꯅꯪꯒꯤ ꯅꯨꯄꯤꯔꯥ ꯃꯍꯥꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏ ꯃꯁꯤꯗꯒꯤ ꯒꯟꯅꯔ ꯈꯣꯏ ꯅꯣꯔꯋꯦꯒꯤ ꯂꯥꯟꯃꯤꯁꯤꯡ ꯅꯔꯚꯤꯛ ꯁꯍꯔ ꯑꯗꯨꯗ ꯂꯣꯏꯅ ꯍꯜꯂꯛꯂꯦ ꯁꯍꯔ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯖꯔꯃꯟꯁꯤꯡ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯒꯟꯅꯔꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯌꯥꯎꯈꯤꯕꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯒ ꯂꯩꯔꯝꯃꯤ ꯒꯟꯅꯔꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯃꯍꯥꯛꯀꯤ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯌꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ ꯏꯟꯒ꯭ꯔꯤꯗ ꯒꯟꯅꯔꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯏ ꯒꯟꯅꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯏꯟꯒ꯭ꯔꯤꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯒꯟꯅꯔꯗ ꯃꯈꯣꯏꯅ ꯅꯪꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏ ꯒꯟꯅꯔꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯃꯈꯣꯏ ꯑꯅꯤ ꯀꯤꯁ ꯇꯧꯅꯤ ꯒꯟꯅꯔꯅ ꯃꯆꯥꯅꯨꯄꯥꯕꯨ ꯄꯝꯂꯒ ꯃꯆꯥꯅꯨꯄꯥ ꯑꯣꯂꯦꯅ ꯅꯣꯔꯋꯦꯒꯤ ꯐꯤꯔꯥꯜ ꯑꯃ ꯄꯥꯏꯔꯤꯕꯗꯨ ꯌꯥꯝꯅ ꯐꯖꯩ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯨꯁꯤ ꯍꯥꯏ ꯃꯆꯥꯅꯨꯄꯥ ꯑꯣꯂꯦꯅ ꯑꯩꯗꯤ ꯑꯌꯥꯕ ꯄꯤꯗꯦ ꯒꯟꯅꯔꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯣꯂꯦꯅ ꯄꯣꯂꯤꯅ ꯑꯩꯈꯣꯏ ꯁꯍꯔ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯍꯥꯏ ꯒꯟꯅꯔꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯪꯒ ꯖꯔꯃꯟꯁꯤꯡꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯏꯟꯒ꯭ꯔꯤꯗꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯒꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯌꯥꯔꯔꯣꯏ ꯒꯟꯅꯔꯅ ꯈꯣꯟ ꯀꯂꯞꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯒꯟꯅꯔꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯪꯒ ꯖꯔꯃꯟꯁꯤꯡꯒ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯏꯟꯒ꯭ꯔꯤꯗꯅ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯇꯧꯈꯤ ꯒꯟꯅꯔꯅ ꯀꯔꯤ ꯊꯕꯛꯅꯣ ꯏꯟꯒ꯭ꯔꯤꯗꯅ ꯏꯆꯥꯅꯨꯄꯥ ꯑꯣꯂꯦ ꯑꯁꯤ ꯁꯤꯈꯥꯛꯇꯒꯤ ꯀꯜꯍꯧꯔꯤꯕꯅꯤ ꯏꯟꯒ꯭ꯔꯤꯗꯅ ꯃꯆꯥꯅꯨꯄꯥ ꯑꯣꯂꯦꯗ ꯅꯪꯒꯤ ꯑꯁꯣꯛꯄꯗු ꯅꯄꯥꯗ ꯌꯦꯡꯍꯜꯂꯣ ꯍꯥꯏ ꯒꯟꯅꯔꯅ ꯏꯟꯒ꯭ꯔꯤꯗꯇ ꯅꯪꯒ ꯖꯔꯃꯟꯒꯤ ꯃꯤꯑꯣꯏ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯩꯃꯤꯟꯅꯈꯤꯕ꯭ꯔꯥ ꯏꯟꯒ꯭ꯔꯤꯗꯅ ꯂꯩꯃꯤꯟꯅꯗꯦ ꯒꯟꯅꯔꯅ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯣ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯏꯟꯒ꯭ꯔꯤꯗꯅ ꯃꯔꯝꯗꯤ ꯑꯩꯅ ꯏꯪꯂꯤꯁꯃꯦꯟꯁꯤꯡꯒꯤ ꯂꯩꯐꯝ ꯍꯥꯏꯗꯣꯛꯈꯤꯕꯒꯤꯅꯤ ꯒꯟꯅꯔꯅ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯏꯟꯒ꯭ꯔꯤꯗꯅ ꯑꯩꯒꯤꯗꯤ ꯃꯈꯣꯏ ꯑꯩꯒꯤ ꯃꯤ ꯅꯠꯇꯦ ꯏꯆꯥꯅꯨꯄꯥ ꯑꯣꯂꯦ ꯏꯪꯂꯤꯁꯅ ꯕꯣꯝ ꯊꯥꯗꯔꯛꯄꯗ ꯁꯤꯈꯥꯛꯇ ꯍꯤꯡꯍꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯗꯨꯗ ꯅꯪꯒꯤ ꯕꯕꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯒꯟꯅꯔꯅ ꯃꯗꯨ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯔꯝꯒꯅꯤ ꯒꯟꯅꯔꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯪ ꯇ꯭ꯔꯦꯇꯔꯅꯤ ꯍꯥꯏ ꯇ꯭ꯔꯦꯇꯔ ꯍꯥꯏꯕꯗꯤ ꯂꯧꯅꯝꯕ ꯅꯝꯊꯥꯛ ꯇꯧꯕ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯒꯟꯅꯔꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯕꯅꯤ ꯍꯥꯏꯕꯅꯤ ꯏꯟꯒ꯭ꯔꯤꯗꯅ ꯑꯩꯅ ꯀꯅꯥꯗ ꯊꯥꯖꯕ ꯃꯥꯡꯍꯟꯈꯤꯕꯒꯦ ꯒꯟꯅꯔꯅ ꯑꯩꯈꯣꯏꯗ ꯅꯈꯣꯏꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯑꯩꯈꯣꯏꯗ ꯏꯟꯒ꯭ꯔꯤꯗꯅ ꯏꯆꯥꯅꯨꯄꯥ ꯑꯣꯂꯦꯕꯨ ꯀꯅꯥꯅ ꯀꯟꯕꯤꯈꯤ ꯏꯟꯒ꯭ꯔꯤꯗꯅ ꯑꯩꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯦꯜꯂꯝꯃꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯒꯟꯅꯔꯅ ꯏꯟꯒ꯭ꯔꯤꯗ ꯃꯁꯤ ꯂꯥꯟꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯁꯤꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯏꯟꯒ꯭ꯔꯤꯗꯅ ꯃꯥꯒꯤ ꯅꯨꯄꯥ ꯒꯟꯅꯔꯕꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯒꯟꯅꯔꯗ ꯅꯪ ꯍꯜꯂꯛꯂꯝꯗꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯒ ꯃꯆꯥꯕꯨ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯉꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯖꯔꯃꯟꯒꯤ ꯄ꯭ꯂꯦꯟ ꯂꯥꯛꯇꯨꯅ ꯁꯍꯔ ꯑꯗꯨꯗ ꯕꯣꯝ ꯊꯥꯗꯔꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯆꯥꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯃꯤꯟꯅꯩ ꯒꯟꯅꯔꯅ ꯃꯥꯒꯤ ꯅꯨꯄꯤꯗ
Hojikti nang uredana. Nangna mateng pangliba nangna thagatliba German singse. Talak aduda mi launabagi makhon tarai. Gunner na thongnaudagi yengba matamda makhoigi mi ama mai chaktuna leirami. Gunner na mafam aduda satuna mi adubu hinglibra natraga sirabra haina yengi. Matam aduda mi adu siramle. Gunner na hogalakpada magi nupi angang magi yumdagi thorakpa ure. Gunner wakhan nungaite. Magi nupi di machabu puduna mafam adudagi satkre. Ingrid na jahas tongduna mafam adudagi satlage haina passenger maya marak aduda chatpa matamda Ingrid pu mi ne intubirami. Ingrid ki posay hapa bag makhada hidoklami. Lakliba mi singadudi hanni yingbiramdi. Kala ga satnaki. Machanupa Olena mamagi mateng pangi. Pochai khunjin ba yawi. Mikup aduda Gunner lai. Aduga mahaksu posay khunjin ba yawroi. Makhoi ani amana amabu nungsini yengni. Mikup aduda machanupa Olena mapada konselli. Silasi yengba matamda yamna nungsiba matang haibadu oy. Asumna film asi makhoi ani yamna nungsinana matang asita lusinki. Kamdo birige film asibu nungai te phajai phajade haibadu comment ta thambiramu. Aduga pukning thogat pibo oina like subscribe amadi comment tawbiramu. Aina wari liba haitabadagi aina khonjen phajadabadagi wari asibu taba nungaidrabasu phajadраbasu asengba film asidi tasengna phajabani. Mayam adudi matang asida kainaya thangni jari. Yai phare.